ngasi numida wairam phongkiba tongan ba manipuri sifungsing amasung thokiba thawdo wathoksing dagi maruibi ipausing myamna thamjagi ahanbada kanglei pakhi maira news dagi lokosaraga numit manga ni sathagada taragani thoisuba manipur legislative assembly gi manga suba session ngasi dagi hokre taragani thoisuba manipur legislative assembly gi manga raksuba session ngasi dagi manipur gi governor anusia uikena house ta maki weba warol pikhiba loina haudokhre governor na maki oiba warol piraduna hauzik lamda masida thokliba irang asi lakshinanaba angamba thakta honari irang asi na miyoi saniga taraga mapan gi thawai mangkhri haina phongdokhi ngasi gi session hoba numit ki working days mangarak laigadoriba session asigi ayuki session da governor gi address pikraba matungda nungthil gi session da speaker na makhataba business oina obituary reference lokhatki laikhidraba manipur gi governor oiramba PB Arsaria laikhidraba house ki member oiramba sing cycle kendra gi MLA sungkhogai dongher mayang imphal AC gi MLA mainam nilasandra mau gi MLA oiramba RK theko singai kendra gi RB mingthing khundrakum kendra gi konsam tomba konthaujam kendra gi konthaujam sarat thanga kendra gi tongbram manibabu khurai kendra gi ningthaujam bihari moirang kendra gi salam gopal Tamenglong kendra gi daisi panmai amadi assembly gi secretary oiramba ningthaujam hera gi mafamda obituary reference piki obituary reference adu the house ki lusingba chief minister N Beren mayang imphal kendra gi MLA Robindro Tamenglong AC gi MLA Jamhelun panmai opposition gi lusingba congress ki o ibobi khundrapam kendra gi MLA TS Lokeshwar moirang AC gi thongham santigam di speaker saitrabata su obituary reference adu sarugya aduna laikhidraba singna hinglingi matamda Manipur legislative assembly gi amadi laiba sigi lorama thaudang singbu singthabaga loinana laikhidraba singi imung manungna thengna horiba awabada sarugyakhi tungda laikhidraba house ki members singi mafamda minute ani tumina leptuna awaba hungtokhi loinana masigi matungda mamang sahi me ahumdeki manipur thokliba kanglok irang sida laikhidraba security personnel singamadi jati khudimaki imung manung singi awabada sukna sigi mifamna sarugyabaga loinana house ki members singna minute ani tumina leptuna awaba phongtokhi masigi matungda house ki leaders oiriba chief minister N Berena business advisory committee ki report english singani ka kungamari house thamki loinana house ki leader chief minister N Berena supplementary demands for grants 2023-24 amadi board on account house ta putuki loinana house ki leader chief minister Berena english singani ka kungamari kungamanga gi budget estimate house ta tamki atop pawmana Khurambal kaithil phambi ima singna Kuki Militant singa taunari bisu makhatana satpa yaroi haiduna akan mukhongjang sangsingkhre Kuki lalauba singa satnariba suspension of operation su athuba matamda lauthoknaba ngasidagi sathaba horiba assembly mifamda warep lauduna center government khanganduna makhatana Manipur su satna hanganu haiba dabi tawduna Khurambal kaithil gi masing yamlaba ima singamadi Manipur gi tuan ba mafamdagi lakhiba nupi oibi ima singna ngasi Khurambal kaithil mamangda khongjang sangsingkhre Khurambal kaithil phambi ima singi manungdagi ima mana phongdokhibadi Manipur NRC khudakta satna halu mamangda amukta thokidriba yamna nungaitaba mana lamdam asida khundaminariba masel gi marakta hatna sunaba mihat mipun thokliba si aikhoi gi yeknaba na harauna bani asigumba pamdaba thawdo si makhatan amu hana thuongumsi aikhoi yeknaba gi langda thugumsi lamdam sigi isa sing soida ngamdana nada yektana hausik Manipur gi isa sing na thengnariba lanasi mai paknaba amatu oina punsinduna lanthengminasi masida kaithel phambi ima singna Sokthaba naidana mating pangan haina su phongdokhi ngasigi khongjang adru saruk yakhibi ima singna amatu oiba kholawda Kuki Militant singa taunari bisu makhatana satnaba yaroi NRC kudakta satna halu mahairoi hatpa yaningde paumi phuba yaningde CSO singi office thugai khaiba yaningde mai sak mai thabi yaningde amadi masel gi marakta khut thanaganu haiba kholaw amatu oina lawminakhi ngasi Khurambal kaithil mamangda sanction kiba ima singi oiba khongjang aduna maram oiduna pauna kaithil thangal kaithil BT road imphal manung amadi akoibida leiriba dukan sing thong hangna khide mausagum kaithil kabigi sang aduki matik handakhi khongjang asi Manipur gi tuan ba mafam sing haibadi khul lekai sing na su mafam adugi mera paibi ima sing amadi naha kya susatakhi amaromda coordinating body khuraina su makha sangthabirakano haibigi khongjang gi nini surakpo oina
Barat lainga ka Kuki Militant singa taunari basuwasi maka sang thabiraka no haibigi wakat mifam ama ngasi Moirang Kampu Saja Makha Laikai Maira Pai Biamadi Kurai Thangjam Laikai Apun Manupi Lupna Magi Maira Sanglena Pangtokre Ngasi Ningthokong Protection Committee na Sindu Ningthokong Kaitel da Kuki Narco Terrorist singa Satnari Basu Lakto Ohaina Wakat Mifam Pangthok Pagaloinana Ningthokong Gi Akoi Bida Relium Sisaki Loinana Kuki Gi Su Manipur Gi Lakto Manipur NRC Satna Haluk Manipur Gi Saktam Kai Bi Yaro Haba slogan na Singma Lauki Kongjang Asi Tagyel Kongbal Kumantem Laikai Sakot Taurang Nupi Lupna Naurem Tong Kumantem Laikai de Wakat Mipam Sataki Wakat Mipam Madura Sarugya Kibi Ima Landoni na Fongdo Kibada Suspension of Operation Suwasi Makatana Satnava Sukma Pamde Miam na Su Makatana Satnabigano Haina Sangshiliba Kongjang Asibu Manipur Lengana Tauksada Duna Makatana Su Sangdorak Patarabadi Manipur Miam na Horakpi Ihawa Duda Tagyel Kongbal Kumantem Laikai Sakot Taurang Nupi Lupna Sarugyagani Singdana Loama, Tamdana Loama Satpagum Tauribasi Yanindi, Sing the Kuki Militant Nongmei Kaptharak Padiaba, Tampaktana, Makoibu, Taktukna Bakongjang Sanction Badadi Paduna, Aingue Tapalokana Bohona Balenga Kitawonsi, Yaning the Hanafungdoki. Makasa Tarakpoina to Papom, Tamna Popiga Tangnabakul Sing the Kuki Militants in the Chingthak the bomb Amadin Nongmei Kaptharak Akan Mamong that Landarakhre. Manipulenga Nangasi Papa Kuki Narco Terrorist Manipurigi Taktopa. Ngamdabadigi Kuki Terrorist na Singa Tangnana Labor Tampaki Kul Sing Nongmei Kapsinduna Landarakhre Tabak Leptana Sataraki Hanhana Kuki Narco Terrorist na Nongmei Kapsalakpadigi Awabananguna Laklaba Impal Iski Yangang Pokpi Police Station Gi Manungsana Ladiva Tamna Pokpi Yangang Pokpi Santi Kongbal Sabungkok Amadi Sabungkok Kuna Uhariba Mite Singasida Ngaranumidang Pung Taruk Tabadigi Ngasi Ayuk Pung Nipan Power the Leptana Boma Medi Nongmei Kapsinduna Landarakhre Pauksi Asian Kunja Sindagi Pangma Paugi Matunadi, Kuki Terrorist na Nongmei Kaptharakpam Oiribasi, Yangang Pokpi, Oyok Singi, Matak Tangba, Singsang Pareng Asidagini, Hariba Mapamasida, Kuki Terrorist Singi, Bunker Kasaduna, Kutling Duna Labor Mapamni, Hariba Mapamasidi, Narang Numidang, Digging as a powder, bomb, Kulom Kapsilaki, Kapsilaki bomb Singadu, Labak Pavadi, Kul Singadugi, Kudon Gisarukta, Pokai Badagi, Mi aso apan amadi misi minadi yaukiti. Kuki Terrorist na Nongmei amadi bomb kapsilakpa duna mapamadura ladiba Zat Regiment BSF amadi kulngakpa kunja volunteer singna handuna Nongmei kapki adubo handuna Nongmei kaplaba pawda Kuki Terrorist aduna makhatana Nongmei amadi bomb thangna kapsilaki. Maduda Yangang Pokpi Primary Health Center gi mathang kupliba Jingkha gi mapam kyada Nongmei maruna panki Nongmei kapna badura nupi anga amadi ason bahal singli sapagadaba mapam singda Thaidokna Thamki Hari, Nasi Pung Nipan Makai Tavada Amuhana Nongmei Kapsilakpadegi security personnel Sing the Handuna Nongmei Kapadegi Makhatana Nongmei Kaptharak Lepkri Atopapa Omana Nambol Kamong the 81mm gi Pokai Haudriba Motor Selama Laimai the Yungsinduna Leramba Tinakre Thasaki Kunga Taruki Numidang the Bisnupur District in Nambol Police Station Konba Kamong Maning Lekai the Kuki Kulai Pibisina Bomb Amadi Nongmei Kapsinduna Landarakhre Taudo Duda Kuki Singna Kapsilakpa Oigani Haina Thazaba Shakti Lerava 81mm gi Motor Selama Kamong Maning Lekai gi Labukta Masina Laimai the Yungsinduna Leramba Tingnari Hari Paushin High 81mm gi motor shell adunga si kunja singna labukta satpa matamna thengnarakpadigi khudakta mari lenaba police ta pau piraba matung bomb expert ki kangbu laktuna asoi angam yaudana laukthokna bo khonari hairi panmaya abadi bharat ki lanmi singna lan gi matamda seasonary be 81mm gi motor ko ki singna mite gi khul sing tamna kapsilakhi gi thawdok kya su laikhrabani amaromdana Sakang daba kulai paibising na faziluba bide personal ani tek takai dana thadurakle. Haukiba February kunga taruki numidang wairam amadi numidang pung mapalom taba matam na Bisnupur district ki manungsana taupokpi amadi Phobalada liba bide personal ani masagi mayumdagi sakang daba angoba masugi gypsy ani dalakpa kulai miyoi sing na phaduna pukiba du tek takai dana thadurakle hairi. Pauksi esina Faziluraba bide personal ani esigi imumunungi miyoi singdagi phangba paugi matung inadi ngara numidang pung mapalom taba matamda bide personal sabungba premjit sai kuntraga mathui apokpa CS Dananjoy Phubala awang mamang lekai amadi taupokpi khuldagi e abon sai kuntraga nathui apokpa khomayesi Bisnupur district ki mafam amada thadoklamani
Seradu Bisnupur district Kangbuna Makoi Kungul Lirakpada, Makoi any Tengnavadigi, Bisnupur police station of Puraklabamatung, the Imun Munungi Muyishinda, Pau Pirabamatung, the take the Kaidan of Kushina Kibin Hari. Makoi any Sakang the Bakulai Pibison of Fazan Kreabigi Pau Pangmadigi, Bisnupur district Kangbuna Makoi Kungul Libigi Tabuk Satakibani. Makoi ani kari maram gi damak sakang da kulai pai bising aduna faziluri bano haiba sapsan khangmangamdri loinana makoi ani bu faziluraba kulai pai bising adusu karamba kangpunu haiba khangmangamdri atopa pawmadana aiha ki lenga sina asan mirai naidana state asida tangdu leitaba purakna bohonari governor ngasidagi haukiba taragani thoi suba Manipur Legislative Assembly gi mangarak suba session asi haudokpaga loinana governor gi warol ngasi sabada thamkhre governor gi warol singa dudi aihakna adombu taragani thoi suba Manipur Legislative Assembly gi manga suba session asida taramna oksari aikoina member khudingmakpu sakhatpa amadi khumang sokshinba sahi ama oirasanu haina ye proposal pisari haiba ngasi assembly mifam haudokpada governor gi maikeidigi phongdokre governor makhatana maki warol sabara thamkibadi santi amadi santi raksha amasung wayel bichar gi matangda sumna thamki madudi ikai khumnajariba members sing ehaki lenga asina sokthaba leitana mayoknariba khudong sadaba singa sida haujik oiriba santi raksha gi phibam amadi Megi tang ahum English ngani ga kungo hum doidigi haukiba kanglup ki irang asida thowaning da thawdok sing mayoknana ba honari ahanba numit kharadi aduda khana sainaba aduna maram moiraga mekei animakta pandungpham khangdana leiba miyoi kya ma khonglei thuna loktoki irang mara adura English ngani ga kungo hum doigi me thara Manipur Transport Service na mahairu lising mari amadi lamakna raba miyoi kya safagadaba mafam kya da thinki Flag mass amadi area domination toina pangthoki mayongnariba awabasing adugi ngaklau semnaba curfew thamki mafam gi phibam gi matung ina state sinba thungna curfew komthokpigi sang hengatki mobile internet thingdringai adugi marakta miyam amadi media personal singi damakta mafam sabada internet service thangki aihaki lenga sina security advisor anauba chief secretary amadi DGP hapki Prajana wari basing asiko honanaba amadi irang asina sogalaba mafam sing yengsinanaba assembly gi member taruk yauna crisis management committee semki state ki security force sing central amadi armed force ki company samaga maudragni pan amadi army gi kalam samaga nifu state sigi maru oriba mafam sing de area domination tawnaba amadi aina amadi santi raksha thamnaba deploy tokre lengdana amadi mobile oina state amadi central security singbu sensitive oiba khungang singi akoibada thamle Khudkana thoknaba mafam singda civil police amadi central armed police force ka loinana army amadi Assam rifles ki kalam sing thamle kanglup ani gi marakta khuthokna danaba maruiba mafam singda security package sing hangdokle deputy commissioner na lusingduna district level gi oiba coordinating committee sing su semle ainia da bamong da miyoi khrana lakhiba khusukulai sing adu yengchinanaba amadi lakhotnaba gi damakta committee semle khusukulai sing adu lakhotnaba intelligence ki mating lauduna operation sing sathare lakhibani haina singnaba khusukulai sing thamliba mafam singda ahenba security force sing thamduna section bagi mapangal kalhale singa mari tamgi mafam singda mobile check post sing amadi naka sing hangdokle amasum numidang satok tasin yengsinanaba akanba mafam amadi matam leptana checking pangthokle hingsa gi thawdo sin miyoi sani ga taraga mapan gi punsi mangkiba si lebak thibani ayaki lenga sina thawai mangkraba miyoi singa dugi imung manungi awabada sarugya jari matik sana verification tawraba matung laikhidraba singi imung manungda lupa lakh tara s grace hoina piri laikhidraba singi haksang adu naknaba imung manungi miyoi sing sina kremadi aroiba mathau mangam pangthokre state sin bathungna ayaki lenga sina relief ki thabak sing pekhali tangai fadaba polam sing pinaba relief amadi rehabilitation amasum compensation gi matangna chief secretary sangna review meeting pangthokli yum leitraba anga amadi na singi mai masing tamagi matangna ahen mamiyeng sangli ayaki lenga sin asan mirai naiden state asida tangdu leitaba purangna bonari amadi imung manung singadu athubuda rehabilitation tawna bakana honari lanjen narak pamiyoi singi phirol na singba tangai fadaba singadu fongana na ba hauzik fawbada lanjen narak pamiyoi amamam da lupa lising amamam anirak pikre amadi ahumlak subagi oinasu pi thapawkre hauzik fawbada MHA gi insurance amadi approval ka loinana ayaki lenga sina tungan relief operation singi damakta lupa crore sanirom khars tawkre reimbursement gi damakta mating nikre sensitive oiba mafam sing security force sing thambari gi santi raksha gi phibam tamna phagalagli amadi atopa development gi thabak thoram sing su phagalakli
Makatana Tugainadana Natraga Lam Lokshin Kidanabagidam Irang Tolakani Hinasinaba Mapam Singda Leva Masakandoknaba Daramigueba Building Singamadi Lanjanari Bamu Singi Property Singing Action and Abamatic Zaba Security Tamcre Lanjanara Bamu Sing Bamuhana Kundaleta Hananaba Hanana Hunari Relief Camp Sing the Lady Bamung Singing among the prefabricated house in Sacre Hingsa Sina Weraga Akaya to Tokrabayum Kai Sing Sanaba Madisam Zinabagi Aki Lenga Sina Skimama Samgale House of Power with Akaya to Kya Yamna Toklabagi Havadu Ahan Batangaki Wena Yingsin correct Makasa Tarakwena Kangla Power to get up a power. Additional SP Ops Amit Yauna Commando Personal Karapura Megi Mayokta Sidio Sinkulai Tadunakre Narang Additional SP Ops Amit Puba Madi Commando Personal Karapura Mataudo Gimatanga Langana Exanamata Lokatababu Yaning the Haiduna Impal West Commando Sinkulai Tadoptuna Matokidre Impal West Commando Complex the Mipam Pamlava Matuna Kulai Tadopi whatever Silor Kibani Taudoski Matana Commando Sinkulai Tadoptuna Kongjang Sanction Kre Havatava Impal West Commando Complex da DIG Rens 1 and Herozet Amadi Impal West District SP Laktun Warisanakre House of Power Kongjang Handopi Wapam Letri Impal West District Commando Personal Singsu Kulai Tadopi Kongjang Sita Yokshan Kre Commando Complex the Commando Personal Singna Kulai Tadoptuna Makogi Normal Duty Pangtopalepki Kongjang Adu Media Singna Coverage Tobi Ayawa Pidana Commando Complex get Lonchinduna Tamki Off duty the labor Madi duty the labor personal sing complex the Ayam Sanaki Amaram the Bisnapur District Commando Singsu Kongjang Sita Sogatuna Tera Urapta Labor Commando Posta Shido Personal Singna Kulai Tadoptuna Makogi Tabak Lepki District Asigi SP Su Mapamaduna Laktuna Yingsinki Loidana Tawala Su Kaksin Commando Kangbu Sungarangi Taudu Madi Lendana Sienaba Mio Singi Matakta Makok Tongbu Officer Amadi Manipulenga Taba Amata Lakotaba Yaning the Bapong Doktuna Kulai Tadoptuna Kongjang Sansinduna Makogi Mato Pangtokidre Watogasi Warriors in Purana Bahona Dravadi at a district sing the Lady Ba Sidio Singsu Kulai Tatopi Kongjanga Saruyarakani Habi Tazabali Hadi Ensu Paus the Makatari Adu House Guna the Miam Paus Matang Solutions Ragamas Miampuna no Bob did Naminasi.